Akashvani Imphal Ngangom Kiran Pau Pajari Ahan Badamar Pau Miamdagi Namduna Sel Kaibi Yauna Ain Kaibi Tabuk the Siana Balala Winifan Security Force na Fari Duran Cup ki Group F ki match Madanga Sitrao Amadi Real Kashmir Imphal Kumalampak Man Stadium the Tangnaragani Amashung Kendra ki Railway Mantri Ashni Baishna na Hairi Covid Laishat ki Matungda Bharat ki Sel Thungi Pibam Leptana Fagalakli Security Force na tuan mafam singdagi lalhobuni fan faгаtle Rajya ki Police Control Room ki cherol amada hai Security Force na singna mafam singda area domination amasung thiba hogi thabak lepa leitana shathari aronba paw singda yumpham moiduna thiba hogi thabak chathabada miyamdagi namduna sel khaiba amasung aina yadaba thabak singda chanaba lalhobuni fan ngarang fagatki Imphal East Jilagi Lamlai Shingkhud laiba masagi mayum manak ki farm amadagi Security Force na KCP Noyon Kangbugi miyoi amangarang phaki Atopa thodok amadana Imphal West Jilagi Hauba Marak Ngangom Laikai da laiba masagi yumdagi KCP taibang nganbagi miyoi ama ngarang phaki Imphal East Jilagi itam thongkhongdagi su ngarang Rajya Police na pripa ki miyoi ama phare Amaromda Imphal West, Imphal East amasung Bishnupur Jilagi tongan mafam singdagi Security Force na ngarang KCP PWG gi miyoi mga fagatki makoidagi magazine yauba 9mm pistol ama amasung mobile phone mga phangle hairi Kunipan Suba Manipur Integrity Day gi thorum ngasi Imphal gi Manipur State Museum manakta laiba Manipur Integrity Pillar da miyamna haikat laikat tamdano pangthokani Madugi tungda Imphal gi GM Hall da miyam gi oiba mifam amasu pangthokani All Manipur United Clubs Organization amuko na sindano pangthokadori thorum asigi matang da phongdokladuna amuko gi President Fairojam Nando Luwang na hai kumja lising amasamapan marhutara taret ki August marida lamdam masigi miyoi lak manga henbana Imphal da Manipur gi apun basaktam amasung ngamkhoi kaiba yaroi haina satkiba miyam gi achobu khongchat adu buning singduna palan thorum asi pangthokpani Hairiba numit asida ikoina di Manipurgi miyamna Manipurgi apun basaktam kaiba yaroi lamdam sida hingminariba kanglo pudimak nungsi chanana leminnagadabani haiba achetpa phire badu amukka hannan hounana hoi lauribani amadi Manipurgi oiriba phibam asida kana gumana Manipurgi apun basaktam thugaiba yaroi singnakpa yaroi madu hoi Manipurgi miyamna sapcha thengnagani haiba akogi achetpa phire amasu logjaribani kanglo khudingmakta maruoina yelhomi oiminariba koi ichinaoksina koi Manipurgi apun basaktam ngakminasi koi punna nungsi chanana hingminasi aikoina aikoigi tungi laibak lepchanaba thabak tauksi aikoi nungsi chanaba puraga lamdamsida tangdu leitaba koi phimam ama lahansi NSN IM ga Bharat Sarkar ga wari sanarakpa chahi tara mapung farak fugining sing thorum ngarang Tamenglong Ward number 4 da pangthokre thorumada dharmagilu singba sing Civil Society Organization singilu singba sing amasung maphamadu gi miyamna saruk yaki Dr. Aku Nimebu Joint Tribes Council of Inpui Liangmai Rongmai and Jemeg General Secretary Khankre handak ta pangthoki balup asigi executive mifamda mahakpu anuba General Secretary Khankibani Manipur Sarkar ki Rural Development and Panchayati Raj Vibhag ki Manipur State Rural Livelihood Mission ki mityang makhada Senmitlon Sinai Village Level Federation na sinba nominini chumna pangthokadaba mela ama ngasidagi Nambol Laimapukhum makhalai kai community hall da pangthoklagani Rural Roots Market asida mafamadugi self-help group singna puthokpa handloom handicrafts amasung tongan polum kaya utkadori tabiriba pawasi Akashvani Imphal dagini Kendra ki Railway Mantri Ashni Baishnaw na hairi COVID laishat ki matungda Bharat ki sal thungi phiyom amasung technology ki sokhatpa khumang yang na sangsilakli Biksit Bharat Sambat ki thorma mada wangang laduna Shri Baishnaw na hai COVID-19 ki laishat matungda malem ki oina sal thungi phiyom da sokchilabasu Bharat ki oina di leptana phiyom phagalaktuna malem ki oina sal thungi phiyom da khwaidi ki chawu mari shu laibak oiba ngamlei Bharat pu chakulaba laibak ama ohinnanabagi manglan mangphawna hannaba laibak asigi nagarik khudingmakna jati bu sangutpagi thabakta saruk yanabasu mahakna phongdokki Sri Vaishnaw na hai Bande Bharat train asi laibak asigi masak matumtana sajaba malemgi thakta sangdamnaba yaraba Bharat ki innovation amani electronics ki masak matum sing sabagi lamdasu Bharat asi mangjil thaba laibak ama oirakli hainasu mahakna sing thaki
Delhi Vidhan Sabha na chad chama solar power sizinaba lebak asigi ahanba Vidhan Sabha oiri. Kendra gi Law and Justice ki Rajya Mantri Arjun Ram Meghwal na kilowatt chama gi rooftop solar power plant ama sangaba gi thorumda hai lebak asigi atoppa Vidhan Sabha singamadi sarkar gi office singdasu asumna solar power do onthokpa gi matam oiri. Mantri na Delhi Vidhan Sabha gi thabak thorum sing CA yaudana digital gi khuthang da pangthokna bagi pandamda National E-Vidhan application su haudoki. E-Vidhan project asina Vidhan Sabha gi thabak thorum sing da khumang yangba amadi manung mapan fauna thabak tawba ngamlagani. Miyamna E-Vidhan application sisinaduna Vidhan Sabha asigi khangingba sing matam amade hakta khangba yaragani. Sama kunthra mari suba Oil India Duran Cup ki Group F ki match samada ngasi Tidim Road Athletic Union Traw amadi Real Kashmir Imphal Kumalampak Main Stadium da sanaragani. Nungtil pungmari da Imphal Kumalampak Main Stadium da sanagadoriba match asi yangnanaba miyamna sem sanari. Traw gi ahanba match da Neroka ga panjin amamam chanaduna draw satkibani. Real Kashmir ga Indian Navy football team ga sanakibadana panjin ani amada mighty haukibani. Team ani asi league table da nemna lairiba maramna mai paknaba akanba lambat tawnagani haina panari. Tournament asigi atopa match samada Mohan Bagan Super Giants masung BSF football team numidang pung 3 taba matamda Kolkata gi Kishore Bharati Krirangan Stadium da sanaragani. Ngasi phongba pause singmaroi pausing na mahauzik Kshetrimayum Birosh laire Birosh. Thagathiri Kiran. Naharol gi thaudangda Manipur gi lambi ayaba thikadar amadi engineer kharana makhoi gi sendanpham ontokrabra haiba miyam gi wahang amasung German amadi Tiger Road gi wathok lengakna tuminna leishinba issue asi thawoide takpani haiba FNCC gi wafamna Naharol thaudang gi ahanba lamai da fongli organ donate tawba asi miyoi bagi khwaidagi chawba kathokpani haiba Jenims ki medical superintendent Kumakchum Lokeshwar gi wafam Chahi amada lak manga hena organ transplant ki award pa lebada lising tara manga khak mengkhatli haiba paw amasung UNLF ki tara suba General Assembly ki pangthokre haiba paw asina sana leba pawche gi ahan balamai du fongli Secretariat Police Station hangba SDPO post tara nithoi sem bada government na ayaba pikre amasung framework agreement chahi tara mapung phakre athuba matamda waroshin puraknaba takshin kre haiba pawsing asina poknafum pawche gi ahan balamai du fongli Delhi da Manipur gi mahairoi ani thangna thilam bada chenaba miyoi ahum phare amadi NIA na Jeribam gi mihat ka mari leinaba miyoi sing punna phabiyu haiba JSC ki wafamna huelan pawgi ahanba lamai da fongli BSF ki ADG Manipur da laktuna Rajyapal ga unakhibagi paw Manipur Mail gi ahanba lamai da fongli UNC na Bharat Sarkar da Indo-Naga political issue gi matangda yanakhibasing tabakto onthok pinaba takshin kre amasung ansamna Indo-Naga framework agreement sahi taunakhiba chahi tara helaba fawba ahongba amata karigi leitribano haiba wahangna Hills Hornbill Express ki ahanba amasung anishuba headline oiri Manipur na awang nongpok lamdam singi marakta organ donate tawba khwaidagi wangba raja oire haiba pawasina Ganfu Mail gi ahanba lamai do fongli None jila ki Longmai Part 3 Multipurpose Hall da Indo-Naga Framework Agreement sahi taunakhiba chahi tara surakpagi ningsing thoram pangthokre haba paw asina Tamenglong Times ki ahanba headline tawri Kiran Thagachari Birosh aroi badamaru paw amohanna Security Force na tuan opam singdagi lalawuni fan fagatle Rajya Police ki control room ki serol amada hai Security Force na chingnabam opam singda area domination amasung thiba mogi thabak leptana chathari aron paw singna yumpham moiduna thiba mogi thabak chathabada miyamdagi namduna sel khaiba amasung aine yadaba thabak singna chenaba lalawuni pan ngarang fagatki Imphal East jila gi lamlai chingkhud laiba masagi me manaki fama madagi Security Force na KCP noyon kangbugi me ama fagatki Duran Cup ki Group F ki match samada ngasi Traw amadi Real Kashmir Imphal Kumalampak Main Stadium da thangnaragani amasung Kendra gi Railway Mantri Ashwini Vaishnaw na hairi COVID laichet ki matungda Bharat ki sel thungi phibam leptana fagalakli pawlo jari